LAMYANBA HIJAM IRABOT की सामग कोनिपान सुबा MAPOK KUMMON THOURAM गा मरी लेनेना सही ASIGI ओइना Phayeng Dagi Neet examination दा Mai Paklaklaba Maheiroi Ahum Da Khudol Piduna Pukning Thougatkhre Jingu Pangalba Social Welfare Association ne Sinduna Phayeng Sabal Community Hall da ngarang pangthokiba thoram aduda LAMYANBA HIJAM IRABOT ki mitam da hikat laikat tamduna luchingba asina pamjaramba isai kya khudol tamki thoram aduga mari lainana Jingu Pangalba Social Welfare Association Phayeng ki President Dr. Ratan Kumar Ningthozam na hai Manipuri hauzik oiriba phibam asigi marakta Phayeng Khuldagi Maheiroi sing asina NEET examination da Mai Paklakpa asi saukthoksa phawi Sahi anirom asi mahai masing tambada khudong chadaba kaya mayok na duna laklabasu hanbalay taba thaunaga loinena hotnabadagi ngasidi Mai Paklaklaba Maheiroi sing asibu pukning thawgat po ay na makhoida achamba khudol tamduna taram no opani haikhi thoramadu da Phayeng Gram Panchayat ki Chairperson and Gojendro Phayeng HIJAM MO in charge Kamai Phajaupau MPYCC ki President and Popilal District Program Officer and Porongo amadi RIMS ki dentist doctor and bangkim number iba mithungnen sing oina saruk yakhi Haugiba 2023 gi May gi tang ahum dagi kuki deruri sing china tathrebi attack sidagi ngasi phawbata yumda neta na tumba phangdana yairek sandri taunaraga akhoi gi nongma mikap mama phawba ayuk nu thinung tang khaktana thadok tana laaga akhoi gi Shanti Tauraga, Lady Mapamni, Adubu, a quiggy, Yam Tana Topak Punganga Sita, Quiggy, Isaching a man, no Pama, no Piani, from Mina, Quiggy, MPPSK, NEET exam da, Mai Paklaklaba, a Quibu Moy, Puning Togat Boyna, Moibo, Research Taubaga, IRABOT, Pangtok Jabani.